Sagei gi Meital Asiba sing para Tambiba Matam Oire Haina All Manipur Students Union Amsu gi MAIKEIDAGI PHONGDORAKLI Sartor Rangner Com Information and Publicity Secretary Amsu na khuyek piduna thadorakpa cherol amada kokomina sinduna chakhiba Manipur lengakta miyangi wahang hangba khongchata maikei kayagi miyoi sing lising na sarugya kiba mai paglaba miyangi khongchat asibu mingchat thiana bagidamakta miyoi kharana yekai thingai ba pinaba hotnaduna Khoinamban ima kaithel da mob sagalakchuna kokomi gi thomida khut thakiba thong asi Amsuna khwaidagi akanba mawongda yaningda phongdorakli loinana hariba khuraki ina lai saba miyoi sing asi masak khangdoktuna makhoibu khongul muthat haudraga ngapigani muthat haudrabadi Manipur furubasige chauba mangjaba ma oiregani leibak miyam gi yeknaba maitai furuki trader sing asi masak khangdoktuna maru fangna mangalasi loinana khwaramban ima kaithel asi Manipur gi liklam chatta sagon aduna laklaba leipa khunai asi kananaba ihau kayagi maruiba haurakfamgi mayolni adugi sumatakta kaithel asigi ima singna achumbagi damakta macha masu sing kannanabagi damakta thawai thabaki dana lanthing narakiba fidam ningai oiraba ima singni asigumlaba senglaba ima kaithel asimaktada ima sabi kharana furub asibu kannanaba changsilakpa thauseng amasung thauroi singbu yekai thingai ba pinaba hotnarakpa si ngarangi thodok asina ahanbu oiraktare maramasina hairiba ima sabi mahik sing asisu phadoktuna mamu thudektuna tumna manghankigedabani Khoinamban ima kaithel asire pak khunai manghanana ba khonariba singi khubamnungda takhigani masidagi cheksel hausi haina kaithel asigi ima singi mafamda haizari amadi kokomina senkiba Manipur lengakta miyangi wahang hangba khongchet aduda asoiba laiki hariba asi karamna haibiribano hanana kokomina miyamda mangjongna thamjakhiba wafamdi numit asida maikei gi miyam amasung lup singna asibaga pangkhak oiraba Manipur lengakta ing lisingani ga kungo humdoi me ahumdagi chatharakliba India government ki proxy war asiga mari leinaba wahang sing hangbiu haibani haijakhiba sing asigi matungina maikei dagi miyoi lising na saru yaduna khongchot laknaki amasung Manipur lengakta miyangi wahang sing asi hangladuna cherol sing pishanaki lengakka hakthingna unabasu yaunaki kokomisu lengakta aiba cherol piduna wahang taret hangki kokomigi wahang Manipur government ka unakiba leite adubu leipak khunai ihawasi namthaningba miyoi kharana pre-plan tawduna kokomina Manipur government ka unaduna wari sanakre kokomina sel chakre kokomi lotkre haina aranba wafam sing sandoraktuna khwairamban ima kaithelda miyamgi mob sagatlaga kokomigi mingchat thianana ba khonakibani hariba kokomigi mingchat thinana ba khonakiba furubasige punba pangalbu thudekna ba khonakiba Manipuri furuki yeknaba asing asi masak khangdoktuna maru fangna mangalasi haina amuka suhana miyamda lautukchari Manipuri yelawmi sing maruoina maitai furupu muthanaba honariba yeknaba singi khunekta Sagei gi Meital Asiba kharana kokomi gi mayokta tawrakliba mathong huktaba lamhen tuhenba thabak sing asida aikhoina mai leiraga chengedaba nate Manipur gi ngamkhai amasung apunba saktamda singnarakpa khudimak yeknaba amagumna chapchana mayoknagani haina cherol asina makhatari